Loyalam E-PAO tabi bakutima po Hidrong Susmitana namitangi pau pizari ahan da maru headline. Ferzol amadi Sugnuda search operation Chathaduna Khutlai Kayamarum Phagatkhre. Leptana Chatharakpa security force ki operation da tongan ba lalholup Anigi lani tara Phagatkhre. Yu thaktabana pancreatitis hariba laina asidagi ngakthokchana ba khwaidagi faba khongthangni haina Dr. Suresh Kumar na phongdorakli. Pausanona pijari. Ferzol amadi Sugnuda search operation Chathaduna Khutlai Kayamarum Phagatkhre. Ferzol district ki Thanlon police station na konba Langzang 5 village dagi security force na thiba humbagi thabak Chathaduna lotuna thamlamba Khutlai sing Phagatkhre hari. Police dagi phangba paugi matung inna Phagalaba Khutlai sing gi manungda country-made 9mm pistol ani, .303 rifle ani, .22 gi country-made rifle ama, lethot gun ama, 7.62mm gi AK rifle gi kapayariba maru yankai, PV jacket ani, radio handset ani ni hari. Faraba Khutlai sing Thanlon police station da sinakre hari. Nakal Amaromda Kakching district ki Sugnu police station na konba Motlin Cham village da security force ke apunba khutpu amana thiba humbagi thabak Chathaduna masing yamlaba Khutlai kaya Phagatkhre hari. Faraba Khutlai singi manungda SLR ama, single barrel gun ama, wall action rifle ama, Pompi Mari, number 36 ke highly explosive grenade ani, SLR ge ahangba magazine ani, insas ke ahangba magazine ama, war cartridge ani, 7.62mm gi kapayariba maru manga, 7.62mm gi ahangba tokning tarahumdoi, 51mm mortar cover ani, tube launching ani, tear gas cell Mari, stun cell ahum, tear gas cell CS ani, 2-inch ki smoke shell ani, 2-inch paracel ani amadi atay potlam sing yauri haidi. Leptana Chatharakpa security force ke operation da tongan ba lalholup Anigi lanmi tara Phagatkhre. Handak state asida senkhai thumkhai ki tabak chatharakliba asi thingnaba security force ke apunba kangmuna chingnaba mafamsing da chatharakpa combing operation da handakta India lenga ka santi gi wari sananaba khudek pinakraba pamaine luchingba UNLF ki lanmi mari amadi makhoi gi thabak thoramda mateng pangba Meeyoi ama Phagatkhre haina Manipur police ki pau aman hairi. Police tagi phangba pau amagi matung ina security force ke apunba kangbuna ngarang Imphal East district ki Porompat police station na konba wangkhai thangapat mapan young pioneer club ki manak tagi Meeyoi sing adu phabangam khibani hari. Police na farba Meeyoi sing adu gi manungda Imphal West district ki mayang Imphal Bengal yang bi mayai lekai dagi hojikna Imphal East district ki Hata Golapati KR Lane na leba wangmayum Azizur Rahman Allies Tiger Chahi Yankhaini Thoi. Kiamgai Muslim Maya Lekaidagi Se Wasim Raza Allies Wangthoiba Chahi Kuntra. Imphal West District ki Fawak Chau Konuma dagi MD Farooq Khan Allies Kengba Chahi Taramapan. Amadi Imphal West District ki Mayang Imphal Bengun Yangbi Makha Lekaidagi Fusam Azmir Allies Kakba Chahi Kunmari ni hari. Aduga makhoiga thabak thoram kayada chapinaramba Meeyoi aduna Imphal West district ki oinam Sawombong main road tagi khulakpam Evoshna chahi nifu marini hari. Security force nam akhoidagi Phagatkhre potlam singi manungda .303 rifle gi maru ama, AK rifle gi maru ama, wireless set ahum, mobile phone taret amadi makhong mari panba gari ama yauri. Farba Meeyoi sing asi Imphal gi mafam kayadagi senkhai thungai ga mari lenaba thabak thoram sing da chenabada natana atei thabak thoram kayada su chene haiba khambangam khibani. Nakal Amaromda Imphal East district ki Lamlai police station na konba Nongren mamang lekai dagi aina thingkraba. Lal holup KCP PWZ gi Meeyoi amasu Phagatkhre hari. Farba Meeyoi adudi ningthauzam Birzit Maitai chahi 53 ni. Mahaksu mayamdagi sel khaibada chenabani hari. Ngarang atopa mafam amadagi Manipur police na Lamlai police station na konba FCI Godal manakta leiba Sawombong junction dagi aina thingkraba lalholup KCP PWZ gi Meeyoi amasu Phagatkhre hari. Mahaksu miyamdagi senkhai thumkhai tawbada hangthingnana chenabani haiba khangmangamle hari.
पुलिसना फारबा मियोय अदु लाइस्ट्रम सूरज सिंह चाही कुनिपान कवी हारी नाकल अमरोमदा इम्फा वेस्ट डिस्ट्रिक्ट की सिंगजमई पुलिस स्टेशन न कोनबा लोयालम बिदगी आइना थिंख्रबा लालहुलुब केसीपी पीडब्ल्यूजी गी मियोय अहुम फागत पंगमख्रे पुलिसना फारबा मियोय सिंह अदुदी थौबाल डिस्ट्रिक्ट की लिलोंग हाउरेबी लौ मंगादगी एमडी मनरुद्दीन चाही निफुनिपान लिलोंग सम्ब्रुखोंदगी एमडी वाजवीर अहमद एलाइस जिमी चाही कुंट्रा हुमदोय अमदी इम्फा वेस्ट की खोंगनांग फैदेकपी अहैबम लेकाइदगी थोंगम जयानंदा एलाइस बोइचा चाही यांखै माथोइनी हारी मखोइदगी मोबाइल हैंडसेट अहुम वालेट अनि आधार कार्ड अनि गाड़ी मखोंग अनि पानबा अमा याउरी हारी यू थक्तबना पैनक्रिटाइसिस हारिबा लैना असिदगी ngakthokchanaba khwaidagi faba khongthangni haina Dr. Suraj Kumar na phongdorakli मियोइबगी हक्चांगदा मरु ओइबा कयात ओइरिबा पैनक्रियास ता सोकपदगी ओइरकलिबा पैनक्रिटाइसिस हारिबा लैना असिदगी ngakthokलसी हाइबा पाउजेलदा पैनक्रिटाइसिस वारियर रन हाइना मिंगथोनबा वाकथोन अमा कंगलागी नोंगचुप थंगबा होजंगदगी क्वा कैथलदा लैबा इंस्टीट्यूट ऑफ लाइफ एंड डाइजेस्टिव साइंस ILDS हॉस्पिटल फावबा खुंसांख्रै रन वाक केयर हाइबा थीमदा चथकिबा वाकथोन अदुदा सरुक याखिबा ILDS हॉस्पिटल की मैनेजिंग डायरेक्टर डॉक्टर एन सूरज कुमार ना हाई यू थक्तबना पैनक्रिटाइसिस हाइरिबा लैना असिदगी ngakthokchanaba khwaidagi afaba khongthang amani haiki mahakna makha taraduna hairiba laina asi tarai taraina loba yadaba aruba laina amani laina asi layeng naba honabada gastro amasung surgery team animak mathau tabadagi mathakta dedicated gastro ICU dagi tangai fadaba lay पैनक्रियाटाइसिस लाइना असिदगी फगलकनब होनबदा मतम कुइना सांगना चंगमना लाइना असिना नारुबदगी फगलब मियोइसिंगबो वारियर हाइना मिंथोन पीरी हाइखी ICU दा मतम कुइना सांगना लैबगी मथक्ता एंडोस्कोपीगी मतेंगना मल्टीपल सर्जरी तौबना चिंगबा लायंग पथाप कया पांगथोकलब मतुंगदता लाइना असिदगी फगलकप ngamgani हाइखी तमथीरबा लाइना असि मणिपुर दसु मरु ओइना ILDS हॉस्पिटल असिदा माइपाकना लायंगबा ngamlabana मियामना सेल चंगना मपान लमदा लायंगबगी मथौ ताद्रे हाइनासु फोंदोखी पाउगी मरक थना लोयालम E-PAO ताबिरिबा खुदिमकना चैनल असिबु नुंसिबिदुना लाइक अमदी सब्सक्राइब तौबिदुना सब्सक्राइबर मसिंग हेंगत हनबदा अदोमसु मतेंग पांगबियु NIA गी टीम अमा जम्मू एंड कश्मीर दा तुंगदुना पहलगाम टेरर अटैक की मतंगदा थिजिनबगी थबक हौख्रे जम्मू एंड कश्मीर की पहलगाम दा थोकिबा टेरर अटैक अदुगी मतंगदा नेशनल इन्वेस्टिगेशन एजेंसी NIA ना केस लौखटपगा लोइना थिजिनबगी थबक चथबा हौख्रे NIA की अखनब टीम अमा पहलगाम दा थोंखिबगा लोइना हौजिक मफम अदुदा ओइरिबा फिबम सिंह यामना कुपना येंसिनखी NIA की टीम अदुना थौदोक अदुगी विटनेस सिंह खोमजिनबा लोइना मी चंगफम अमसुंग थोकिबा मफमसु येंसिनखी टूरिस्ट कुंतरुक हातकिबा अप्रैल 22 की तमथीरबा थौदोक अदुगी आईविटनेस सिंह एग्जामाइन तौखी नाकल अमरोमदा थौदोक अदुगी मतुंगदा इंडिया अमसुंग पाकिस्तान लेबाक अनिगी मरक्ता उंखटनबा अदु हौजिकसु हंथद्री इंडिया ने इंग 1950 इंडस वाटर ट्रीटी चटनाहनखिद्रबा मतुंग पाकिस्तान सु इंग 1953 शिमला एग्रीमेंट सस्पेंड तौखी मसिगी मथक्ता ट्रांस बाउंडरी रिवर सिस्टम की इसिंग पाकिस्तान दा फंगहनद्रबदी थवोंग अदुमक लान काहेउबनी हाइना लौगनी हाइरी इप्साना सिंदुना कुंतरेत सुबा अंगंबा नुमित थौरम पांगथोख्रे D-Day Manipur lost her sovereignty haiba hiramda kuntaret suba amamba numit ki thauram ngasi Dark Day Observation Committee amadi International Peace and Social Advancement IPSA kangleipak na sinuna Kanchipurda leba Manipur University ki Centenary Hall da pangthokre thauram aduda Manipur Historical Society ki President amadi Manipur University ki School of Social Science ki hanagi Dean Professor Naurem Jaikumar IPSA की प्रेसिडेंट माइबम बिसेसोर जेनिम्स हॉस्पिटल के हाने की डायरेक्टर डॉक्टर लाइस्रम देवन UCM अमदी कोकोमी की कंसल्टेटिव मेंबर युमनामचा दिलीप कुमार थौबाल अपुनबलुप TAL की प्रेसिडेंट रामेश्वर कंगलामई की प्रेसिडेंट वाई लरिक लेमा अमदी कंगलई इमालुप की प्रेसिडेंट RK सनातोंबिना अथोइबा मिथुंग लेंसिन ओइना सरुक याखी
Thoram aduga mari lenana IPSA gi president Maibam Bisesona phongdokhibada IPSA na ngasi April 28 asi karigi damakta palan tawduna laklibano haiba taragadi ekhoigi ipa ipusing aduna iramdam asi yamna wana kalamduna kanada sinarambage haibadu ningsingba oina thoram asi ngasigi numit asida pangthokpani ing kumja lising amaga chanipan marfudara mathoigi April 28 ta matam adugi Anglo Manipuri war gi aroiba numita Hana maning makhatamna atia khena pairamba lamdam asigi firal chingthaduna British ki Union Jazz ki firal chingkhatkiba numit adu ngasini loinana ekhoigi ipa ipusingna matam aduda thengnarakhiba awaba khudong thiba kaya adu ching amasung tamda leriba ekhoi khudimakna hingkhigadra natraga sikhigadra haiduna khanduna leriba adu thadoktuna anawa puwari amasemagi matam adu launaba honaduna lagli Ariba puwari adu mutkraba matung anoba puwari ama semganabagidamak 28 April asi aikhoigi mang takraba mayam adu kauthokduna akhoi amata oina punsinduna ching amadi tam anigi marakta khenaba thamdana anoba Manipurgi puwari ama semnaba pandamda ngasigi thoram asi chahi khudingi palan tawduna lakpani hainasu phongdokhi Wangjing Hodamba lokalda ahanba lawrok mai pakna uba ngamlei Thobal district ki Hairok Kendra gi manung chanaleriba Wangjing Hodamba khulgi local singda ahanba lawrok mai pakna uba ngamlei Sahi ani chupna kuki narco terrorist singna Manipur gi apunba saktam thugaiduna kuki len semnaba chatharliba lan manung asida chinjak tapmi pal tangdana ba pandam thamduna khul asigi lomi singna suba nomada mai onsinduna ahanba lawrok asi Wangjing Hodamba maning amadi mamang local da mai pakna uba ngambani hari Pau asina hai ahan balorok mai pakna una bahonabada ithai lokhong ningthina phangba local oiba tai adubu masigi damak Wangjing turelda lomi singna dam macha macha semduna ising mokhat hallaga ithai lokhong sing semduna labukta pushenduna ahan balorok asi mai pakna panba hobani hari ahan balorok ki thabak asi Wangjing Hodamba local da khwaidigi mai pakna panba ngamli masigi mathangda Hodamba mamang local su low pari kaya ahanba lorok mai pakna hauzik uri hauzik phau masa tasilakpa haibadi pombagi matam oire hauzik phauba lowda tin taduna amang ata thokhanba leitri hari amaromda Wangjing khulgi longmi sing amadi naha sing lan manung asida suba nombada hakthengna mai onsinuna thabak paikhalakpadagi ahanba lorok low phajana panba ngamani masida Kunnatana Wangjingi inkol singda su mana masing thabagi thabak mai pakna chathare hari 2001 gi census ta yumpham oiraga delimitation tawba yaroi haiduna khangabokta post campaign chathakre Peace Committee Kanglaipak Manipur ga Village Volunteer Force VVF khangabok ka puna khusamnaraga khangabok ki mafam kharada delimitation gi poster campaign chathakre Campaign asida maru aina voter ID amasung Aadhaar card fazana check tawba delimitation asida 2001 gi census chana hanba yaroi illegal immigrants singna citizen oirakpa yaba delimitation amata yalhomine yaba ngamloi amadi isagi iramdamda akhoi refugee oibe yaroi haibena chingba poster campaign chathaki campaign asi VVF khangabok ki commander Khundrakpam Nolen maitena luchingduna chathaki Campaign asida khangabok kendragi tongan mafamda poster campaign mai pakna chathaki campaign aduga khangabok ki praja miyamna su mapungfana sagotki hairi Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom su mateng pangbiyu Aroibada maroiba pau amukha hana pizari Fairzol amadi Sugnuda search operation chathabada Khutlai Kayamarum Phagatkhre Leptana chatharakpa security force ki operation da tongan ba lalhalub Anigi lalmitara Phagatkhre Yu thaktabana pancreatitis hariba laina asidagi ngakthok janaba khwaidagi faba khongthangni haina Dr. Suresh Kumarna phangdorakli Matang asida Loyalam E-PAO na namidangi pau bibel lezare tabiri ba khudimako amuka hana khurumjari